Khongjomda mama macha thangna thinduna sijanaba hotnabada macha siraga mama hingawre ngase ayuk pung 5:30 taba matamda Khongjom police station gi manung chana Khongjom chingtham maning laikai da leiba imung amada chahi nauribi maunaha amana ma ki macha nupi ga thangna thinduna punna suicide tawduna sijanaba hotnabada macha nupi siraga mama oiribi asina Hauji Imphal gi Ras Medicity Hospital da pukhatuna laikanaduna leiri pauche sina phangba paugi matung inadi macha nupi ga punna thangna thinduna sijanaba hotnaramliba maunha adugi maming Sapram Priyadashini kungamanga kawi mahaki mapuribasi ITBP gi inspector oina thabak tawri India amasung Afghanistan border da duty taduna leiribani hairi laibak thiba thawdo asi imung asigi ka amada mama macha amasung manimbokna chingba tuminei ayu anganba mathamda laikanaduna leiribi Priyadashni maunha asina Machin tumba thang ama sijinaduna phamungda tumduna leiribi macha nupi aduda thangna thinki masigi matungda mahak macha su thangna thinduna sijanaba hotnabada imung manungi miyoi sing khanglakpadagi khudaka hospital da pukhatuna laikanakhibani hairi pauche sina phangba paugi matung inadi ngasi numit 4-5 gi mamangdagi Priyadashni hariba maunha asi wakhal charangnaba amadi wakhalgi lainana nabagumbagi mawong khara uba phangki Adubu imung manungi miyoi singna chingnaba poktuna leiringai da hariba laibak thiba thawdo asi thokpani laikhidraba Priyadashni gi machanupi chahi 5 na ngairibi angang asigi asibakchang postmortem gi damakta hospital da thamkhre hairi amarom da hojik Ras Medicity da hospital da laikanariba Priyadashni gi pukki sarukta thangna thinbadagi puknungda I changbadagi ngasi operation na chingba pangthokre hairi Mizoram dagi Sisipur tamna pusilakba explosive kg 623 ka kona nupi ani nupa ama AR na fare ngarang Mizoram gi Chief Minister Laldo Homana boibai da nauna saba Mizoram amadi Manipur gi Ferjol amadi Churchandpur district fauna bayaba Unity Bridge haina mingthonba Valley Bridge sanga khiba matam ikan kanadana Churchandpur tamna pusilakba oiram yai haina chignaba kg 623 gi explosive ka kona nupi ani nupa ama Assam Rifles na phagat pangamkhre pausina hai ngasi Aijol gi Sakawar Tuichun Quarry Rota hangba Assam Rifles ki mobile vehicle checkpoint chingnaningai oiba mawongda lakpa gari ama khamduna check tawbada gari adudagi kg 623 lumba emulsion explosive stick 4980 yarma thengnaki hairi tungda AR gi kangbu aduna gari gi driver amadi gari aduda tongduna lakhiba nupi ani fagatki faraba miyoi sing aduga polam sing adu Mizoram police ta makha taba investigation chathanaba khusinakre hairi Myanmar gi border maya da China na radar system khinjilakre report Myanmar gi border maya da China na charoba chaurangna kilometer 5000 rom gi range phawbada detect tawba ngamba makhal gi radar system khinjilakre hairi thawng asina maram oiraga India gi oina di yamna khudong thiningai oirakre China gi radar system asina maram oiraga India gi Ballistic missile gi thabak thoram sing da chawna ayet apan soidana pirakadaba maramna India gi luchingwa sing pakhanarakhibani Myanmar gi border da China na radar system thamjilakhiba asina maram oiraga India da paikhatpa missile project ki thabak thoram sing gi matangda China na loina khangba ngamkhiba su yai haidi koiring na luchingba UNLF ki miyoi ani fare Manipur police amadi AR gi kangbu na ngarang chothakiba operation da koiring na luchingba UNLF ki lanmi ani phagat pangamle hairi Farba miyoi ani adudi Wangkhem Rohit Singh Taragani-pan amadi Thangjam Nongan Meitei Taragama-pani makhoi ani dagi mobile phone ani fagatki makhoi bo achamba wahang paung chathabada transport gari sing dukan sing amadi miyam dagi sel khaibada mapung oina chenai haiba khangba ngamle makha taba logi oiba thabak sing lokhatnaba mari lenaba police station da khusinakre haida police ki paw sina hairi amarom da Assam Rifles ki kangbuna Kangbupi district ki leimakong PS na konba and Mulnai amadi Harauchel village ani gi marakta khulai paiba singna saramba bunker ani thugaiduna manghankre hairi nganapi thongda bom ama yanduna thamlamle ngase ayuk pung 3 rom taba matamda Imphal police station gi manung channa Khagempali Moirangpurel amadi nganapi thong hairi balaikai ahum asigi thangnabada leiba nganapi thongda sakhangdaba miyoi singna hand grenade ama yanduna thamlamle hand grenade adu yanduna thamlamliba fi aduda su karigumba wahai khara iduna thamlamki Bom adu ngase ayuk lambi chapa miyoi singna thengnarakpadagi police ta pau piraba matung police amadi bom expert ki kangbuna asoi angam yauduna lauthokre bom yalamliba angoba fi aduda iramliba wahai sing adudi nayamba nanauda tungdagi thangna thinba ngamba police commando nauti boy khumana lamdam tamna fuck you haijari haiba wahai sing tharamki hojik fawbagi oinadi kanana kari maramgi damak bom adu thamlamliba no haiba chap chaba khangba ngamdri Bom thamjilambagi thawong adubu maikai adongi Meira Paibi singna akanba mawongda yaringdaba phongdokhi Meira Paibi gi machin chatpi amana
ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯀꯥꯏ ꯑꯍꯨꯝꯒꯤ ꯇꯥꯏꯅꯐꯝ ꯊꯣꯡ ꯑꯁꯤꯗ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ ꯑꯃ ꯊꯝꯂꯝꯂꯤꯕꯁꯤ ꯀꯅꯥꯅ ꯀꯔꯤꯒꯤꯗꯃꯛꯇ ꯊꯝꯂꯝꯂꯤꯕꯅꯣ ꯃꯁꯤ ꯑꯩꯈꯣꯏ ꯄꯦꯟꯖꯗꯦ꯫ ꯂꯝꯕꯤ ꯑꯁꯤꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯠꯂꯤ ꯑꯗꯨꯅ ꯁꯣꯏꯕ ꯉꯥꯝꯕ ꯍꯥꯏꯕꯁꯤ ꯊꯣꯛꯍꯟꯅꯤꯡꯗꯦ ꯃꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯇꯧꯗꯅꯕꯁꯨ ꯑꯄꯤꯜ ꯇꯧꯈꯤ꯫ ꯀꯪꯂꯩꯄꯥꯛ ꯑꯄꯨꯟꯕ ꯈꯣꯜꯂꯥꯎꯒꯤ ꯑꯞꯗꯦꯠꯇꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯃꯤꯖꯣꯔꯥꯝꯗ ꯀꯨꯀꯤꯒꯤ ꯌꯨꯝ ꯑꯃ ꯃꯩꯅ ꯇꯨꯝꯅ ꯆꯥꯛꯈ꯭ꯔꯦ꯫